Praise the Lord. Ahan bumagtada yengbiriba masung tabiriba ichilinaw ichilima pabung sing mayam pumnamakpu thamoidagi nungsiba masung ikai khumnabu chari mayam hojikta aina Facebook ta hangdokjaba matamda video amakak ui mayam yam nungsiba yam athoiba video se ujaba matamda aingonda kariguma khara khangdokningba apamba lai amasung Holy Bible dagi Esorgi wahisu Bible gi wahisu mayam video se hek ubaga aingonda thamoida faujarakpani ai mayam da khara dang share tawjarake ahanbada video se yengbiu. Wow, ini besar loh. Mayam video sida adom na ubire madudi Esor bu thagatuna leiringaida church amada Khunu na paitharaktuna Jesu Christa gi mahaki mareng manda tongkhiba yamna thoiba video ni mayam hairiba video simak hairiba thodok asimak mayam Prabhu Jesu Christa na baptize tawraba matungda Jordan turenda Johanna baptize tawbiraba matungda sargadagi Thawai Asengba Jesu Christa gi lengmanda kumtharakhi amasung sargadagi Esorna anda kanabagi damakta Esorna tharaba Esorgi machanupa Esorgi yaw macha dini haibase taibang malemda takthokpiri bani mayam Holy Bible dagi Esorgi wahai khardang pathok serke thagachari ko Esor dagi bor marang kaine phangbiu mayam Jesu Christa hojik pavitra atma Thawai Asengba thajaraba singda loina duna ipagi thogal ipagi wapau phangdok hanbagi matamni maramdi hariba Esor mahak amuk taibangpanda lakpagi matam oi mayam hairiba video si hek thengnajabaga aigi thamoida ipana fawan birakpa Bible gi verse adudi pakon chetpagi thabak pandup ani gi pada taraga taret tagi hauraga pada kunga mathoi asi phawbani ahan madai pathok serake ekoi pukning changna tabiu amsung Esor dagi blessing marang kaina fangani adomda aroiba numit singda sumna oigani Esor na hai aina mi pumnamakki mathakta aigi thawai haithagani nekhoigi nachanipa sing amasung nachanupi singna wa takthokani nekhoigi naharol singna darshan ugani nekhoigi ahan singna sing mangani aduga aina aigi inai nipa sing amasung inai nupi sing phawbagi mathakta numit sing aduda aina aigi thawai haithagani aduga maikhoina wa takthokani aina mathak atiyada angakpa thabak sing aduga laikha malemda khudam sing utkani I mai amasung maikhu mapai Jehovah gi achouba amasung angakpa numit sing laktringaida numitpu amamba olhangani amasung thana I olhangani aduga masi thokani Jehovah gi ming kaujaba mi khudingbu kanbigani amen hallelujah praise the Lord mayam jingbiu aroiba numit singda Esor na mahaki manai sing phawbagi mathakta Thawai Asengba thadabigani aduga nekhoigi nachanipa sing amasung nachanupi singna wa takthokani aduga nekhoigi naharol singna darshan ugani Esor na sijina bigadoribase naharol sing nachanipa sing nachanupi singna wa takthokani haiduna phongdokpiri bani thagachari mayam video si yengbiriba punamakpu Esor na loina biboisanu aduga Jesu Christa Kanbiba Mapu mahak amuk lakpagi matam oibagi maramna taibangpanda miyoiba kaya na thajaraba singna tuminna leiba ngamdabagi maramna Esorgi ahingba wahai ase phongdoklibani thagachari yengbiriba punamak bor phangbiu blessing phangbiu amasung Esor Jesu Christa mahak amuk laktuna aikhoibu sargada pubinabagi matam oire matam naksilakle thagachari praise the Lord masigi wahai seina phongdok saningmani adomna pambiba taragadi yabiba taragadi share tawbiramo aduga adomgi nungsiba comment phongdokpiramo thagachari masigi Thawai Asengba khunugumna Prabhu Jesu Christa gi mathakta nahonana lengtha pirakpa numitsidagi adomda Thawai gi bada pangal function anaik leramba koksanu aduga adomda ipagi afaba wapau kanagumba ma taaduna mangonda ahongba lakpa sirage khalambado hingningakpa aduga pap chabum kokthokpiba ngamba amasung lomba naidaba sarga aran khubam pibiba ngamba Prabhu Jesu Christa gi wapau haidokpa ngamba haidokpiba macha mayam ama Esorna sarga lebaki lau khawba ngamba lau khawnabagi thabak sunabagi macha sing pinabiba oirasanu adomda leramba awaba naba langtaknaba punamak video sidagi wapau sidagi kokchaba oirasanu Prabhu Jesu Christa gi minglena amen.